ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯔꯨ ꯄꯣꯂꯥꯡ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯩ ꯇꯤꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯈꯣꯏꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯣꯜꯗ ꯐꯤꯂꯝ ꯌꯦꯡꯂꯨꯔꯒ ꯍꯣꯜꯗꯒꯤ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯏꯪꯃꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯒ ꯂꯧꯕꯨꯛꯀꯤ ꯐꯧ ꯌꯩꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯄꯩꯗꯨꯅ ꯊꯅꯝꯕ ꯆꯔꯨꯁꯤꯡꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯤꯕꯅꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯈꯣ ꯅꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦꯟ ꯊꯨꯝ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯠꯇꯦ ꯅꯣꯏꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯏꯇꯥꯎ ꯔꯥꯃꯦꯁ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯗꯨꯕꯣ ꯄꯩꯁꯥꯕꯨ ꯄꯥꯝꯗꯕ ꯖꯒꯠ ꯁꯪꯁꯥꯔ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯕꯨ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ ꯍꯥ ꯃꯆꯤꯟꯗ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯄꯩꯁꯥꯗ ꯌꯥꯝꯅ ꯆꯣꯞꯇꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯈꯤꯛ ꯃꯍꯦꯜꯂꯕꯅꯤꯀꯣ ꯄꯩꯁా ꯌꯥꯝꯅ ꯆꯤꯟꯕ ꯄꯩꯁꯥ ꯆꯣꯞꯄ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯅꯣꯏꯕꯨ ꯄꯩꯁా ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯕ ꯍꯣꯏꯌꯦꯃꯤ ꯄꯥꯝꯃꯦꯃꯤ ꯅꯪꯕꯣ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯨꯝ ꯑꯃ ꯂꯩꯌꯦ ꯀꯅꯥꯝꯇꯅ ꯆꯪꯕꯗꯤ ꯉꯝꯗꯕ ꯑꯩꯁ ꯅꯪꯒꯤꯁꯤ ꯂꯨꯠ ꯇꯧꯔꯁꯤ ꯍꯥꯏꯕꯒꯤ ꯃꯥꯜꯂꯤꯗ ꯍꯣꯏ ꯂꯨꯠ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯕꯗꯤ ꯀꯅꯥꯝꯇꯅ ꯎꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯗꯒ ꯆꯪꯂꯨꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯗꯒꯤ ꯃꯥꯁꯦ ꯍꯥꯠꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯏꯇꯥꯎꯁꯤꯡ ꯑꯗꯨꯅ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ ꯑꯣ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯑꯩꯕꯨ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯑꯁ ꯒꯨꯂꯖꯤꯠ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗꯒ ꯍꯨꯔꯥꯟꯕ ꯆꯪꯉꯨꯔꯕꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯍꯦꯛꯇ ꯅꯨꯄꯥꯗꯨꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯦ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯏꯗꯣ ꯅꯠꯇ꯭ꯔꯅꯦ ꯔꯥꯃꯦꯁ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯆꯟꯗ꯭ꯔ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯕꯅꯤꯅꯦ ꯆꯨꯝꯂꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯃꯕꯨꯛ ꯀꯪꯕꯗꯨꯕꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯩꯁా ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯐꯥꯎꯕ ꯂꯩꯔꯝꯃꯣꯏꯅꯦ ꯃꯥꯗꯤꯅꯦ ꯁꯦꯀꯦꯟ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡꯁꯦ 5 ꯂꯩ ꯍꯥꯏꯔꯤꯕꯅꯦꯃꯤ ꯑꯣ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤꯔꯣ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗꯣꯏꯁꯦ ꯃꯥꯅꯦ ꯒꯨꯂꯖꯤꯠ ꯃꯁꯤꯒꯤ ꯔꯥꯃꯦꯁꯅ ꯍꯧꯗꯣꯔꯛꯂꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯁ ꯅꯣꯏꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯐꯝꯅꯦꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕꯗ ꯃꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯉꯥꯏꯈꯣꯅꯦ ꯔꯥꯃꯦꯁ ꯅꯪꯒꯤ ꯋꯥꯔꯤꯗꯨꯕꯣ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯅꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯗꯔ ꯐꯗꯔ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯁꯒꯨꯟ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯌꯥꯖꯔꯦ ꯊꯕꯛ ꯍꯧꯗ꯭ꯔꯤ ꯑꯃꯨꯛ ꯀꯤꯔꯛꯑꯕ꯭ꯔꯣ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯁꯥꯗ ꯄꯤꯁꯛ ꯄꯤꯌꯗꯅ ꯃꯁꯤ ꯈꯖꯤꯛꯇꯪꯗꯤ ꯊꯥꯈꯤꯒꯦ ꯇꯧꯕꯅꯤꯗ ꯃꯇꯥꯎꯅꯤ ꯅꯣꯏꯅ ꯈꯜꯂꯤꯗꯨ ꯂꯥꯜꯂꯦꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯅꯣꯏꯅ ꯈꯜꯂꯤꯗꯨꯒ ꯌꯥꯝ ꯊꯤꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯔꯛꯑꯣꯗꯅ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯗꯤ ꯃꯤꯅꯥꯏ ꯃꯤꯁꯤꯜꯒꯁꯨ ꯊꯝꯕꯅꯤ ꯑꯔꯦꯝꯕꯗ ꯁꯔꯨ ꯁꯔꯥꯡ ꯇꯦꯛꯈ꯭ꯔꯕ ꯊꯕꯛꯅꯤꯗ ꯑꯁ ꯑꯗꯨꯒ ꯑꯃꯠꯇ ꯅꯠꯇꯦꯁꯦ ꯅꯈꯣꯏ ꯗꯨꯒꯣꯕꯂꯤꯒꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯈ꯭ꯔꯦ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯁꯤꯡꯒꯜ ꯄꯤꯁ ꯈꯪꯉꯦꯗꯅ ꯑꯗꯨꯒꯤ ꯌꯨꯝꯗꯗꯤ ꯆꯠꯇ꯭ꯔꯤꯁꯤ ꯃꯥꯒꯤ ꯌꯨꯝꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦꯗꯅ ꯍꯥꯏꯅꯕꯅꯤ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯦꯗꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯂꯨꯒꯗꯣꯔꯤꯕꯅꯣ
ꯑꯁ ꯂꯥꯏ ꯑꯣꯏꯅ ꯂꯩꯔꯝꯗꯅꯕ ꯑꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯤ ꯅꯣꯏꯕꯣ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯁꯨꯝꯗꯧꯔꯁꯤ ꯂꯥꯏ ꯂꯩ ꯂꯩꯇꯦ ꯁꯅꯥ ꯂꯩ ꯂꯩꯇꯦꯗꯨ ꯈꯪꯅꯅꯕ ꯍꯣꯔꯦꯟꯗꯨ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔో ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯁ ꯅꯪꯁꯨ ꯊꯕꯛꯇꯤ ꯊꯨꯖꯜꯂꯩꯍꯦ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯆꯠꯂꯒ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯕꯅꯤ ꯏꯇꯥꯎ ꯑꯦ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥ ꯅꯉꯣꯟꯗ ꯀꯅꯥꯅꯒ ꯍꯥꯏꯔꯛꯀꯦ ꯏꯇꯥꯎ ꯑꯩꯅ ꯇꯨꯒꯥꯕꯥꯂꯤꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯖꯔꯝꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯅꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯅꯦ ꯍꯥꯏ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯑꯌꯥꯝꯕ ꯃꯥꯒꯤ ꯂꯟꯒꯩꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯂꯟꯒꯩꯗꯒꯤ ꯃꯥꯒꯤ ꯂꯟꯒꯩꯗꯒꯤ ꯐꯛꯈꯤꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯟꯒꯩꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯂꯟꯒꯩꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯟꯕ ꯂꯟꯒꯩ ꯑꯃꯗ ꯊꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯍꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯈꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯆꯥ ꯑꯃ ꯌꯣꯛꯆꯈꯤ ꯌꯣꯛꯆꯔꯤꯕ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯑꯗꯨꯇꯃꯛ ꯄꯥꯝꯂꯒ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯈꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯌꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯅꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯗꯨꯃꯛ ꯐꯪꯅꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯒꯣꯒꯣꯕꯥꯂꯤꯗꯣ ꯃꯥꯁꯨ ꯌꯥꯝꯅ ꯁꯤꯡꯕꯖꯥꯠꯅꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯂꯨꯅ ꯇꯧꯔꯛꯇꯕ ꯄꯤꯖꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯗ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯂꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯌꯣꯟꯊꯣꯛꯑꯒ ꯑꯣꯔꯐꯥꯝꯗ ꯀꯠꯊꯣꯛꯑꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯜ ꯑꯦꯖꯇ ꯀꯠꯊꯣꯛꯑꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯌꯥꯎꯗꯦ ꯉꯍꯥꯟꯋꯥꯏ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯤꯡ ꯈꯥꯏꯔꯒ ꯂꯝꯕꯤ ꯃꯄꯥꯟ ꯆꯤꯡꯒꯤ ꯅꯥꯛꯆꯦꯛꯇ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯇꯧꯋꯤꯗꯅ ꯑꯗꯨꯗꯩꯗꯨꯗ ꯃꯈꯣꯏ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯖꯣꯇꯦꯛ ꯊꯥꯛꯇꯦꯛ ꯄꯩꯁꯤꯟꯗꯨꯅ ꯈꯣꯜꯂꯥꯒꯗꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯁꯨ ꯇꯝꯅꯩ ꯍꯥꯏꯕꯔꯥ ꯀꯔꯤꯅꯣ ꯅꯤꯐꯨ ꯇꯣꯉꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯒꯣꯕꯥꯕꯂꯤꯒꯤ ꯌꯨꯝꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝ ꯇꯥꯗꯦꯗꯅ ꯅꯈꯣꯏꯅ ꯇꯥꯗ꯭ꯔꯕꯁꯨ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯦ ꯑꯐꯕ ꯂꯥꯏꯅꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅꯤ ꯃꯤ ꯀꯅꯥꯝꯇꯒꯤ ꯊꯋꯥꯏ ꯁꯣꯛꯇꯦꯗꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯡꯗꯣꯛꯂꯨꯕ ꯐꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯩ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯤꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅꯒ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯁ ꯅꯨꯡꯉꯥꯏꯕꯗ ꯍꯥꯏꯕ ꯉꯝꯗꯉꯩ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯥꯡꯉꯦꯗꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯝꯒꯗꯧꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥ ꯃꯁꯨꯒ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤꯅꯦ ꯑꯗꯣ ꯅꯈꯣꯏ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨꯃꯥꯏꯅ ꯔꯥꯃꯦꯁ ꯃꯤ ꯑꯇꯩꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯁꯤ ꯍꯥꯏꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯆꯠꯂꯝꯒꯗ꯭ꯔꯥ ꯏꯇꯥꯎ ꯒꯨꯅꯖꯤꯠ ꯆꯠꯄꯖꯥꯠꯅꯤ ꯃꯃꯥꯡꯊꯛꯇ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕ ꯃꯈꯣꯏ ꯈꯔ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯊꯤꯡꯕꯗꯤ ꯂꯩꯕꯅꯤ ꯂꯩꯖꯔꯒꯁꯨ ꯅꯨꯃꯤꯗꯥꯡꯗ ꯁꯨꯝꯅ ꯂꯣꯟꯅ ꯊꯨꯝꯅ ꯑꯗꯨꯃꯛꯇꯤ ꯇꯧꯅꯩꯗ ꯀꯅꯥꯅꯁꯨ ꯃꯐꯝ ꯑꯗꯨ ꯁꯦꯟꯅꯕꯤꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯅ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯤꯈꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯁꯨꯐꯪ ꯐꯪꯅꯔꯛꯈꯤꯗꯦꯗꯅ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦꯗꯅ ꯑꯗꯣ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯠꯄꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯂꯩꯅꯨꯡꯗ ꯂꯣꯠꯂꯒ ꯊꯝꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯩꯅꯨꯡꯗ ꯐꯥꯎꯖꯤꯜꯂꯒ ꯁꯅꯥ ꯂꯨꯄꯥꯗꯨ ꯂꯩꯇꯦ ꯈꯪꯗꯣꯛꯑꯕ ꯉꯝꯕ ꯃꯦꯆꯤꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯏꯇꯥꯎ ꯔꯥꯃꯦꯁ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯃꯨꯠ ꯄꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯐꯔꯦ ꯄꯨꯡꯁꯨ 2 ꯇꯥꯔꯛꯀꯗꯧꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛꯑꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯣꯒꯣꯕꯦꯂꯤ ꯍꯥꯏꯔꯤꯕ
नुपा अदुगी लेखिद्रबा नुपा अदुगी युम अदुदा लाक्ली युम अदुगी लंबी अतो रामेश गुणजित अमदि चंद्रा मखोय अहुम लोइनमक खंगी मखोयना युम अदुगी मरमदा थोयना हेना खंजलुदबना रामेशना हेना खंग्रिबनी असम तौदुना मखोय अहुम दो युम अदुमदा सुम लापना होजिति युम अदुना लेरिबा चावरबा गेट अदो यौसिलकली गेट अदुदा मखोय अहुम दु चंगसिलकलगा युम अदुगी मनाक नकना लेपलगा लेरी असमना मखोयना सोंग्रबा चावरबा सांग्रबा युमजाव बिल्डिंग अदुगी मनाकता लेपलगा येंदुना लेरमलगा मखोय अहुमना हाइनै युम मसिगी मनुंगदा सनालुपा खरगदी लेदि लेरमगदुबु माली है अदो हौजे अखोय कइदौसेबा युम असिगी मनाकता यौसलकले इताउ गुणजित नंगी फोनदुबु मै थानबा यारिब्रो ख्वाइगी अहानबदा नंगी हाना थालो अदुगा इताउ चंद्रा मदुगी मतुंगदा अखोय हुम मसुमना मथंग मथंग थानरबगी तुंगदा युम मसिदा संगलगा सनालुपा सिंगदो थियनबा तौसी अदो रामेश नंगिसी लेदि लेरमगनी को अस लेरमगनी केदरोगे चंद्रा नंग सिदिबा असमना मरब अहुमदा वारी वताई सनरबगी तुंगदा युम अदुगी संगफम अमा थिरदुना संगनबा सुम संगसिलई हौजिक्ति युम अदुगी मंगोल परिंग अदुदा काखलकले अरदुगा संखिबा याबा लंबिया सुम थिरई मतम अदुदा गुणजितना चावख्रबा युम मसिगी मनुंगदा सनालुपा सिंधु लेरमगदबा मांदेदा इदिए युम मसिगी लेनुंगदगा लुटलगा लेरमगदबा माली नत्रगना चावरो चावरोबा युमबी सिंग असिगी मनुंगदगा यरमगदबा माली होइने अदुबु युम मसिगी मनुंगदा संगलगा करी करी लेबनो हाइबथु अमकदि हाना येंखिसिदना असमदा हाइनरदुना हौजिक्ति इहांग हांगोक्तुना लेरबा थोंगदोदा मखोय पुन्ना चंगकले युम मदुगी मनुंगदो मम्बना अमुक्तुइफा महानी मखोय मसेन उनबा नतना हौजे हौजे गुणजितना कापलिबा मोबाइल की फ्लैक्स अदु नतबा अतोपा जगह अमत गांधी पुमम ममलबा मफम अदुता गुणजित की पिक्तक तौपा महाकी मोबाइल की फ्लैक्स अदुना गांबदुदी पेलक्त्रा माले रामेश महाकी सु मोबाइल अदुदगी फ्लैक्स कापेई मतम अदुदा चंद्रसु महाकी मोबाइल अदो टॉर्चलाइट फ्लैक्स कापेई आसम तौदुना मखोय अहुमगी फ्लैक्स अहुम अदुना मफम अदो खरा मखैदी गांबगुम तौई आसमना मखोय युम अदुदा कोइथी थीदुना सना थीरिबनी हाइदुना बाप मेंदिया मत तादना कोइचत चतुना लेरी आसमना मखोयना लेरक्लिबा मतम मसी पुंखाइ मो हौजनख्री पुंग अनि मखाइ मुक तारकपा अदुवाइदा युम अदुकी यामना लापतकना हाइबदी मखोयना लेरिबा मफम अदुदकी मथक्की सरुक्ता हाइबदी मथक्की दलानगी ख्वाइगी मताय अमता कनागुम्बा नुपी अमना छुट छुट कपगी मखोलमा हाइफेट ताखी खोंजल अदु ताबदा गुणजितना ममित अदु लाउथोकलगा ए करिनो सिदि हा नुइ हुजुकी मखोदो ताहौब्रो ए केदरोगे गुणजित नंगना खंगाइ खंजिलोइना तौरैदुना हई हौजिक्तु नत्रने नुपी अमा कपगी छुट छुट लाउखिबदुबा अस सथोय उसी वया वैरमगने नंगना मरोल अमा इबा आसमना हाइनरगा रामेश अमदि चंद्रना गुणजितपु अंगाव ताहलमी तौबगिदि मखोइसु हाइफेति ताहवी अदुपु थोइना हेना खंजलुदि उचीना खोंबगी वैरमगने हायरदुना अदुमक लाइना खंदोखी असम तौरदुना मखोय अहुमदो का खुदिंग चंगदुना असुम थिरकपना मखागी सरुक लोइसलकले मखोयना मखागी सरुक लोइसलकपदति पुंग अहुम खरा हेले नोंगा फुंगा फुम तोरकप अदवाइदा ललोनबिसिंग मखोयना टिकलुपा पोतै सिंगदो गाड़ीदा हापकतुना गाड़ी होरोन हौना हौना खोंदुना मखोयना बाजार तानना चखिबगी मखोल ताबा हौरकले मतम अदुता रामेशना हई सुमाय तौरथि याररोय हायेंगने नुमित हे ताबागो ओइना लाक्लसी ngasigiди aikoina laklibase khara thengkri as ramesh nangi se koi thajaba ngamjalatreda nati ngarang aikoina leiriba matam du yam koina ngaina khrai kaino nangna pungani taba ngai khriduna karino pungani tadrabadi sangba yadabro as yabudi yaida khara thengtharadi phaidra se aikoine thukina ba tawrasi mafam masida sumlerabadina aikoi soidana ne awa famda tarani arbas nangi wa sidi gyalngam tade hei अवा फमद ताने हाइसिना कराना खंकदिनो लाओसे थुनबा तौरसी असमना मखोय अमना अमंगांग तौदुना युमरुदगी थोखिनबगीदमक्ता थोफम थिरई असमना मखोयना थोफम थिरिगेदा युम अदुगी मथक्की ख्वाइ मताइदा लेरिबा का अदुदा करिगुम पोट अमा कांग लाउना थादखिबगी मखोल मताइ खोजल अदु ताबदा मखोय अहुम मथक रोमदा सत सत जेंखनरई
Maduda Ramesna uchi tanaba haudonga leba jala kongang yam tawida Gunajitna itaw masi uchi mande ko moiki but pret ka do mali chumana nongalam dai amam angan sinirak pasi lai makhe ama lang haibani yare Gunajit marong lama thoselo asom na haraga makhoi ahum do mamli tawringai ngaphum tarokpa adwaida makhoi yumadu thadoktuna satki yumadu thadoklaga Ramesh Gunajit amati Chandra makhoi ahumna chatkibado makhoi sangluriba Gogobali hariba yum aduki khwaigi mathak thangba aduki matai thangbada leiriba ka algi nupi amana makhoi ahumna chatkibada yamna munna jingdu lehori adubu makhoi ahumdi hanna yengamna adum chatkibana karisu ukhidrei asomna tawduna Ramesh Gunajit amadi Chandra makhoi ahumdo ahing chupa hanjalatrabagi tungta walking chaluba saduna mayum da hanjanaki matam aduda makhoigi mama mapana nakoi kada chalui kha kedo chaluri bano hayu hangi adubu kari mata makhoi khumdabida tumning bana ngorduna magi phamungda adumak tumba changki asomna matam adu haukre nungthilgi punga humuk tarakpa matamni Ramesh Gunajit amadi Chandra makhoi ahum puntuna wari sanari ba sisu Chandra gi mayumdani Ramesh amadi Gunajit Chandra gi mayumda laktuna Chandra gi kada phamdro wari sanari bani matam aduda Ramesh na horendi kharangana pung nipan muk tarakpa adwaiteki hekta changkrasi hairi wafam aduda Gunajit na khara thengtharaga changbra ma tausi kanagumna khangkhrabadi aikoida phattaba oirapasu yai hairi wahai khudingi Ramesh amadi Gunajit na phattaba oirakani mina lana lokhini mina phagani haibna singba wafam singase haiba sida karigumba bhab tataba amadi adumak jawre haiba se Chandra na khangi matam aduda Chandra na Ramesh Kariyu nabani na mina khangkhrabadi phatanung da thokani afaba oiroida adum hairisibu madugi aronba wariga lebro itaw Chandra leiba jatni nangbu waridu khangdribrane karmai khangduino ha nabani dangna khangnaraga as loire he mi wa launarba wafamdubu nangdi hoji pau khangdriba ho yum madugi manungda ngahan waida yamma tamnarami na hai tamnari badu pharanabagi damak tamakoina haikat leikat tawduna yam tawkhiba jani adugidi tamnari ba yum madugi manungda leiriba haidi lai haigadra but haigadra aduduna mafam masida kana gumna huran chinthi tawba changakpa yaroi yum masida yamlaba sana lupa lanthum sing leiribani madu aina ngak selibani madu loba lakpa mi khudima aina loina ma hatkani aduga aina yadaba mawongda changakliba makhoi sing aduki mari mata amati sagaina tai aduga mioi sing adu leiriba lekai khulado ot neiduna awaba pigani haidana maibaduda hairakibam jali aludagidi maibaduna wafamdu lakliba parja sing adu da muhaire aludagidi yumaduda karamatana changnakidrabani kaigumbada soi ngamduna changduba taragati angang nubi oirabasu yamna kanna sintheklaga numit kayani naramlaga sibasu yawi aduga ngawna phaina leigibasu yawi hainaribani aduk sathi khraba marfam adu dai khoina changlaga sana thiribani haidana ngarang taruribadu aikodi yam khodong thiningai ni ei aduga ngarang di rupi amana kapagi makhol su tai aina nakoina ki khane haidana yamna haidabai wani noidi kemta da malai ne matamadu Ramesh na Gunajit nangna haigumdana ngarang takibadu nupi kapagi makhon mali yum aduda kanagumba ama nupi amagi thawai leba mali noigi wafam siri aidi sum kibu kisale adu khudong thigram pham adudabu sana lupa thiribani haidana numdang ahin gudu kuna changluribudu nati madubu siroi raiba era Chandra sen tanba thabak tabu nungaiba kari legene ina khunge sen tange sen paige hairabati se thawai se khara pamu da batare atai atopa thabak senda lambida thawai di pamu da badidi khara bu mafari soidana but oknaragani sodra siragani haiba khangnaba phamadu ta thawai pamu dribani haida longthokuna songsen badudi hek pharibra do hoi gadha gadobe sirino ne tiba lai asibu hekta leibai type kuirabagi tungda lai khuram khrabani ko kem torok doroi bohum bai loi chamamani hojikti yum adugi manak adwai dasu yum kaya ma tanaredana adugi sumathakta lambi su yamna chawna semkhre phaniam kokthori kaino kanana bu pham adu da but leramgani gi se thoina khanjiluno ado horen chapadi soini ko ngasi dine to sat khara angan pundarau arduga
ꯀꯩ ꯀꯩꯅꯣ ꯈꯨꯖꯨ ꯈꯨꯠꯂꯥꯏ ꯈꯔꯒ ꯄꯣꯔꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯄꯗ ꯇꯥꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗꯣ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯍꯥ ꯅꯠꯇꯤ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤꯔꯕ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯣ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤꯅꯣ ꯐꯔꯛ ꯐꯨꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯍꯥ ꯅꯠꯇꯤ ꯑꯩꯈꯣꯏꯅꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯣ ꯏꯃꯥꯅ ꯍꯦꯟꯅ ꯉꯥꯎꯖꯈ꯭ꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯅꯅꯦ ꯂꯩꯀꯥꯏ ꯃꯤꯅꯒ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯃ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯅꯃꯥꯟꯅꯕꯅ ꯊꯕꯛ ꯃꯌꯥꯝ ꯁꯨꯗꯅ ꯖꯤꯞ ꯀꯥꯔ ꯇꯣꯡꯗꯅ ꯃꯇꯨꯡ ꯃꯆꯥ ꯂꯩꯅꯈ꯭ꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯥꯟꯅꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯈꯣꯏ ꯑꯍꯨꯝ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯉꯥꯡꯂꯒ ꯆꯠꯈꯤꯕ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝ ꯑꯗꯨ ꯆꯟꯗ꯭ꯔꯅ ꯑꯁ ꯅꯣꯏ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯈꯨꯃꯥꯁꯦ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯕꯅꯤ ꯔꯥꯃꯦꯁꯅ ꯑꯁ ꯏꯕꯨꯡꯉꯣ ꯅꯪꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨꯅꯤ ꯌꯨꯝꯗꯅꯦ ꯑꯩꯒ ꯁꯛꯁꯦ ꯎꯕꯒꯅꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯇꯥꯅꯤꯡꯗꯗꯅꯀꯣ ꯁꯤꯔꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯔꯕꯅꯤ ꯒꯨꯅꯖꯤꯠꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯐꯅꯅꯕ ꯉꯥꯡꯕ ꯄꯥꯎꯇꯥꯛ ꯄꯤꯕꯗꯕꯨ ꯁꯤꯔꯕꯗꯤ ꯍꯥ ꯁꯤꯖꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯆꯪꯕꯤꯔꯛꯅꯨ ꯌꯨ ꯊꯛꯀꯦ ꯍꯥꯏꯗꯤ ꯅꯤꯁꯥ ꯆꯥꯒꯦ ꯍꯥꯏꯗꯤ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯏꯗꯣ ꯀꯩꯒꯤꯅꯣ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯀꯀꯥ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨ ꯗꯣꯂꯥꯏꯅ ꯇꯧꯔꯒ ꯊꯥꯡꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯗꯣꯂꯥꯏ ꯊꯥꯡꯒꯗꯧꯔꯤꯕ꯭ꯔꯕ ꯒꯨꯅꯖꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯍꯦ ꯔꯥꯃꯦꯁ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯉꯥꯡꯕꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯅꯦꯒ ꯍꯥꯏꯔꯤꯗꯨꯗꯤ ꯀꯥꯔꯇꯨꯟ ꯇꯥꯗ꯭ꯔꯣ ꯑꯁ ꯌꯥꯔꯁꯦ ꯅꯄꯥꯅꯤ ꯑꯃꯨꯛ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯅꯨꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯄꯥꯕꯨꯡꯅ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯜꯂꯣꯗꯅ ꯍꯥꯏ ꯑꯗꯨ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯔꯥꯃꯦꯁꯇꯨ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯦ ꯒꯨꯅꯖꯤꯠ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯤ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯣꯔꯦꯟ ꯀꯔꯤ ꯄꯨꯁꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯖꯨ ꯈꯨꯠꯂꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯉꯍꯥꯟ ꯃꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯉꯍꯥꯟ ꯃꯈꯩ ꯆꯣꯡꯗꯕ ꯃꯤꯍꯨꯟ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯀꯌా ꯑꯃ ꯇꯧꯔꯤ ꯃꯤꯅ ꯍꯦꯛ ꯀꯧꯔꯛꯂꯕꯁꯨ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯕꯒꯨꯝꯕ ꯑꯗꯨꯒ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅꯇ ꯂꯩꯅꯤꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯇꯥꯁꯜꯂꯛꯂꯤ ꯄꯨꯡ 3 ꯇꯥꯁꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝꯗ ꯆꯪꯅꯔꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯊꯦꯡꯂꯞꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯨꯝꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯣꯛꯅꯔꯛꯂꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯅꯈꯤ ꯑꯁꯨꯝꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯅꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯊꯪ ꯊꯣꯛꯅꯔꯛꯇꯨꯅ ꯊꯦꯡꯅꯁꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯊꯦꯡꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯒꯣꯕꯣꯕꯥꯂꯤ ꯍꯥꯏꯔꯤꯕ ꯊꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯉꯔꯥꯡꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯂꯦꯞꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯣ ꯀꯥꯞꯇꯨꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯌꯥꯕ ꯎꯄꯨꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯇ ꯃꯈꯣꯡꯅ ꯗꯨꯡ ꯊꯤꯟꯗꯨꯅ ꯃꯈꯥꯗ ꯑꯍꯣꯕ ꯁꯨꯔꯨꯡꯒꯨꯝꯕ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯨꯝꯂꯕ ꯅꯨꯡꯊꯪꯅꯆꯤꯡꯕ ꯀꯌꯥꯅ ꯐꯛꯂꯥꯡ ꯑꯃꯗꯤ ꯌꯨꯝꯕꯤ ꯃꯆꯥꯅꯆꯤꯡꯕ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯁꯅꯥ ꯐꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯨꯡꯗꯥꯡ ꯄꯣꯔꯣꯛꯄ꯭ꯔꯥ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡꯅꯤꯟ ꯅꯤꯟꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ తాꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯔꯥꯃꯦꯁꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯣꯡ ꯈꯣꯡꯕ ꯅꯠꯇꯕ꯭ꯔꯅꯦ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯃꯥꯅꯤ ꯀꯩꯅꯣ ꯅꯣꯡ ꯇꯥꯒꯗꯧꯔꯤ ꯃꯥꯜꯂꯦ ꯅꯣꯡꯒ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯟꯗ꯭ꯔ ꯅꯣꯡ ꯇꯥꯔꯛꯂꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩ ꯒꯙꯥ ꯒꯨꯅꯖꯤꯠ ꯒꯙꯥ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯤꯕꯁꯤ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯇꯨꯝꯃꯒ ꯂꯩꯅꯒꯗꯧꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯣꯡ ꯍꯥꯡꯂꯕꯗꯤ ꯅꯣꯡ ꯇꯥꯗꯕ ꯊꯣꯛꯂꯕꯗꯤ ꯈꯣꯡ ꯍꯥꯝ ꯈꯣꯠꯂꯥꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯥꯗꯅ ꯆꯪꯉꯛꯂꯕꯗꯤ ꯈꯪꯅꯔꯣꯏꯗ꯭ꯔꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯪꯉꯛꯂꯕꯗꯤ ꯀꯔꯤ ꯈꯨꯝꯗꯣꯔꯤ ꯍꯦꯔꯥ ꯀꯔꯤ ꯈꯨꯝꯕꯨꯅꯦꯒꯦꯅꯦ
ꯕꯨꯠ ꯊꯤꯔꯤꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯗꯨ ꯑꯃꯨꯛ ꯅꯣꯛꯏ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯣ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯊꯔꯛꯂꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯧꯖꯤꯛꯀ ꯊꯥꯕꯜ ꯐꯔꯝꯕꯗꯣ ꯅꯣꯡ ꯇꯥꯔꯛꯈ꯭ꯔꯦ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯔꯥꯃꯦꯁꯅ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯅꯣꯡ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯁꯅꯥꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯉꯁꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯂꯥꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯉꯔꯥꯡꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀꯞꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯂꯩꯔꯤꯕꯁꯦ ꯑꯆꯝꯕ ꯄꯣꯠꯇꯤ ꯑꯣꯏꯔꯔꯣꯏ ꯃꯤꯁꯨ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯃꯇꯤ ꯕꯨꯠ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯊꯪꯕ ꯌꯨꯝꯒꯤ ꯁꯥꯡꯂꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯁꯅꯥ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯃꯥꯏꯗ ꯗꯨꯡ ꯗꯨꯡ ꯊꯤꯟꯗꯨꯅ ꯅꯨꯡꯊꯪꯅ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯌꯨꯝꯕꯤꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯎꯄꯨꯁꯤꯡ ꯐꯛꯀꯥꯏꯗꯨꯅ ꯑꯁꯨꯃꯛ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯀꯥ ꯑꯃꯒꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯐꯖꯔꯕ ꯂꯩꯔꯣꯡ ꯑꯃ ꯌꯦꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯒꯨꯅꯖꯤꯠ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨ ꯊꯥꯡꯇꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯊꯨꯒꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯃꯦꯁꯅꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨ ꯊꯥꯡꯗꯣꯛꯂꯤ ꯂꯨꯝꯂꯕ ꯐꯃꯨꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯡꯗꯣꯛꯄꯗꯨ ꯈꯔ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯈꯦꯠꯂꯤ ꯑꯁꯨꯝꯅ ꯐꯃꯨꯡ ꯈꯦꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯒꯦꯛ ꯂꯥꯎꯕꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯛꯅꯤꯜ ꯅꯤꯜꯂꯤ ꯑꯁꯨꯝꯅ ꯐꯃꯨꯡ ꯂꯩꯃꯥꯏꯅ ꯈꯦꯠꯄꯒꯤ ꯒꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯊꯛꯂꯣꯝꯗꯁꯨ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯑꯃꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯤꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟꯁꯤꯡꯗ ꯊꯝꯂꯒ ꯀꯥꯆꯤꯟꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄꯗ ꯀꯥ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯩꯔꯣꯡ ꯌꯦꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯊꯥꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯉꯁꯥꯏ ꯃꯈꯩ ꯂꯩꯃꯥꯏꯗ ꯊꯥꯕꯗꯤ ꯗꯪ ꯗꯪ laudabani aduga hauzik thabadadi makhada ahoba ama leibugum dum dum lauri masidagi makoina karigumba khari lemai da leire haibasi khangbadagi mafam mado yamna wana yama thuna tawthorai adumna makhoi ahumna mafam aduta tawkhaiba yankhaiba hogaiba kaya ama tawringai nongsu kanna kanna haitharakli asomna makhoi yamna kanna hogairingai tanja adum makada makhuna leiriba ka adomda kanagumba khara ngarang ngarang wari sanaduna lakpake khonjala matai adamna khonjala do tabada makhoi ahum tawriba amati hogairiba yankhairiba thugairiba singado sap lepi aduga makhuna leiriba ka adugi thong aduda kana changlakpano haiduna tumina makhoi na pariba khulai singdo jejet paiduna leinari adubu makhuna tariba khonjal adudi ka adugi thong adugi manak joksilakpada chap lepkhri aduga kana amata su changlakhiri matam aduda ramesh ta gunajite jinglaga mamitna ingit ama tawi tawribado chandasu uribani matam aduda chandra karino nabani na khangna bagi mawongda ingit tawmei dubo ha aina kemta khangri je kaigino ba as chandra ufam sta lakli base gobo bali weramgani gobo bali do jam khra pasana lupa mayam ma sanga ga dum lei haibani aikoi halor sira as adugi were kan se tawngoi taw asomna hairaga chandradi mawa amada lawdi haibage matagum tawthakri tasengna mahakti yum adugi mari makhong amadi gobo bali haibase kyamu yamna sathiba minu haiba khangdabani na mahakti thoina hena kiri adabu gunajit amadi ramesti gobo bali hariba nupa se kyamu yamna sathi haibasi wari dagi khanglabani ngalingai gi matamda ningthau palingai ningthau gi lan chapa matamda mahaki makhut nama thangna kaktuna lanmi singna haibadi yeknaba lanmi singna mahapu otnaiba matamda mahaki tatlaba makhut nama adunna leiriba lanmi sing adutta pai duna kanthatuna nathokuna chilakhiba ngamba adugumlaba mapangal kalkhraba thauna leiba marin khakhraba nupa amani yumasi mai chakpagi thodok aduda mahaga se yamna thina chakhibani adumna yamna thina chaklabagi tungda matam koina phamsen adu leiramlabagi tungda mahaga do taibang thatokhibani asigumlaba wari singa se chandradi khangdabani na mahakti kaisu thausadana adumak leibak ado tauri
asumna leibak ado asum tauba horokpada kariguma pot amada makhoina tauriba pot aduna haibadi khulai sing aduna yamna kallaba yot kumba amada kak launa thabagi makhol tai khonjal adu tabada ramesh amadi gunajitsu chansal laktuna makhoina paripa torchlight ado kachil amadagi lauthoraklaka thanjinduna yenglubadadi sauraba yut ki tarangama odun leiramlei madu ubada makhoina khalibasi yamlaba sana ama tarang manung asida yarum lagani haiduna khanduna yamna haraunari asana tawduna hawjikti makhoina tarang adugi akoiba punamak yamna wana tawkhairi asana tawkhairi ngai tanja adu makada hawjik rameshna kachil amata thanba torchlight ama lauthorokhiba kachil adu makada mamli toriba adomdagi lok khubagi haibadi khawdemagi makhola ma takhi khonjala adu tabada makhoi ahumna sat laithoroktuna mamli tawriba kachil adomta jingai matam adu ta muri tawba kariduma ama sat leiramlaga swai mangkhibadu makhoi uhowi madu uhobada makhoi ahumdo swai lauduna hai kayo sigidudi asokna haraga fa madu da torchlight kapseli matam adu da gunajitna yarodoriba kayong tawriye ai kawine ai kendal ga mikika yarokibane matam adu chandrana o losalaga thamiba sira kanda puthoro ibungo asadu nati kawi wani ai ken ne chukaki ko tawri siu luan phawu phajina ngang ngamdre na kiban khidara ai chandra mahik nang khang tabai ni tawri siu ai ramesh makuche nikpana yadre ada help tawbiyo asomna gunajit na ngasai makai tarom daba thabak ama tawkhulakpa aduta chandra amati ramesh ti nokningba su phawi aduga kiba su phawi bari matham da kiraba su gunajit ki mataw aduta makhoi hauna hek nokthora asomna tawduna gunajit na chukhaliba kendal ado mai phajana thalabagi tungda makoina ngasai thangdokhiba kangthol adugi mathak aduta kendal adu thalaga lebak ado tawba horuklei asomna tawkhairapna hawjaki tarang adugi akoibodo nithina tawkhairabagi tungda tarang ado hangdoknabagi damakta mathaka thangkatnaba tawi adumna makhoi thangkatnaba honarabasu thangkapadi sungangamti asoki matik lumkhri masidakiti thangkatabida mathaki saruk ado phakairasi haiduna makoina porokliba khulai singaduna yanthaba hori adubu yot ado haibadi tarang ado asuki matik kankhra mali makoina adu kanna yantharakliba ado karimata changdabagum tawi akoibadutta so panbra haiduna kulei leno jinglakpadadi sauraba suama panu leiramlei madu ubada gunajitna si sosi hangtu asi chandrana tungai khirega gulajit to nang wangangano ai ramesh krai nangi gayenti to piro asomna hairaga su aduda mahana sauraba gayanti aduna hanna thajinduna phakaina ba honari asomna amana mukha tawduna yamna kanna honabadagi hawjikti phakairi makoi ahumna matham aduda adumna so phakaiduna langri basi numidangi pung 13 khara henjalaklaba 12 tasilakpa matamni asomna upu adugi so adun hek phakai khibaga ngasai makoina taramba nupi amana sut kapagi makhol ta khibado hawjikti yamna kanna laukhibagi makhola matai khondal adu tabada makhoi ahumdo pakhat khibana karino hojikidudi yamna kanna laukholeina haiduna wari sadari adubu makoi mafam adudagi karigumba khara puthoklaga chatkinaba tawsi haiduna soado parap hangdoktuna makoina hojik phangliba tarang ado hangdokki adumna hangdokluba aduda karigumba pot achangba ma haibadi migi mawong manba ma angang ba phi amana yeseduna leiribado makoina ui matam adu chandrana siri sanagi stesu oramalene kayo chandra kino stesu bo thaklose asona kana payo asomna hairaga makoi ahum changduna hawjik makoina hangdokpada phangliba phi angangpada yesaliba to makoi ahumna pamduna thangkalaklei aduga yesaliba anganga phi do mathang haidokpa hawri asomna mathang yesaliba singdu lokthoknaba tawrokpa aduta makoina leiriba ka adugi thongjin par aduta kanagumba ama ngarang wari sadra amuk laklaga makoi yamna kana khanabagi makola matai aduma torokpaduta phi haidoklamba do makhoi chaplepi aduga thongjin pan lomte jinglakpadadi thongjin pan adugi asom thangba nakalomda muri karagumba ama mamito ilang langlaga ama marak aduda leplaga leiribado makhoi ahumna uri madu ubada rameshna magi manakta leiriba ngasai kachil amadagi lokthorakhiba tosai aduna thungodugi mapalomda sat kapthoki asomna kapthokluba matamdadi masammana ifa phaba mamai mami punama maina chakthokrabago musin muba aduga mami aduna ngurok ongna langlaba maya khatang aduna ipat patharaba yamna kiraba pali tawraba sakta mama wangding wangna leplaga leiribadu uri madu urbadagi makoy ohum khangprek khangduna
ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯨꯔꯤꯕ ꯑꯉꯥꯡꯕꯗ ꯌꯦꯠꯁꯜꯂꯝꯅꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯂꯨꯔꯤꯕ ꯑꯉꯥꯡꯕ ꯌꯦꯠꯁꯜꯂꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯟꯅꯔꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯔꯪ ꯑꯃꯗꯒꯤ ꯐꯪꯈꯤꯕ ꯑꯉꯥꯡꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡꯕ ꯐꯤꯅ ꯌꯦꯠꯁꯜꯂꯒ ꯊꯅꯝꯕ ꯑꯁꯥꯡꯕ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯣ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯤ ꯁꯅꯥꯒꯤ ꯁ꯭ꯇꯦꯆꯨꯗꯤ ꯅꯠꯇ꯭ꯔꯦ ꯍꯩ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯨꯛꯀ ꯊꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯖꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯟꯗ꯭ꯔꯅ ꯕꯝ ꯂꯧꯅ ꯊꯥꯗꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯃꯗꯤ ꯒꯨꯅꯖꯤꯠꯅ ꯀꯩꯗꯧꯔꯒꯦ ꯆꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏꯅ ꯊꯥꯡꯂꯤꯕꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯃꯇ ꯅꯠꯇꯦ ꯃꯁꯦ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯅꯤ ꯑꯗꯨꯝꯅ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯃꯦꯁ ꯑꯃꯗꯤ ꯒꯨꯅꯖꯤꯠ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯔꯥꯃꯦꯁ ꯑꯃꯗꯤ ꯒꯨꯅꯖꯤꯠꯅꯁꯨ ꯈꯪꯉꯛꯂꯤ ꯃꯈꯣꯏꯅ ꯀꯣꯏꯊꯥꯡ ꯊꯥꯡꯗꯨꯅ ꯄꯨꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯑꯗꯨ ꯀꯤꯔꯛꯂꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯤꯕ ꯌꯣꯠꯀꯤ ꯇꯔꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯣꯠꯆꯜꯂꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯣꯊꯣꯛꯂꯨꯔꯕ ꯑꯉꯥꯡꯕ ꯐꯤꯅ ꯌꯦꯠꯁꯟꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯇꯔꯪ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯕꯥꯛ ꯁꯤꯖꯤꯜꯂꯤ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯐꯪꯂꯒꯨꯝꯁꯤ ꯁꯅꯥ ꯂꯨꯄा ꯐꯪꯅꯕ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯕꯔꯕꯞ ꯂꯥꯛꯄꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯅꯖꯤꯠꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯝꯂꯒ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯌꯨꯝꯗ ꯐꯣꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯤꯕꯅꯣ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯂꯩꯀꯥꯏꯅꯁꯨ ꯊꯤꯅ ꯉꯥꯡꯅꯔꯒꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯅꯣꯡ ꯇꯥꯕꯁꯨ ꯂꯦꯞꯇꯦ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯝꯕꯗꯒꯤ ꯆꯟꯗ꯭ꯔꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯟꯗꯨꯅ ꯑꯁꯨꯃꯛ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯃꯦꯁꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯨꯅꯖꯤꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯕ ꯇꯧꯔꯛꯂꯣꯏꯗ꯭ꯔꯣ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯡꯆꯪ ꯆꯪꯂꯛꯇꯦꯗꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅꯕꯨ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯆꯪꯉꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯠꯄ ꯇꯨꯞꯄꯐꯥꯎ ꯌꯥꯔꯦ ꯑꯥꯏ ꯔꯥꯃꯦꯁ ꯏꯕꯨꯡꯉꯣ ꯒꯙꯥ ꯉꯁꯥꯏ ꯀꯥꯆꯤꯟꯗ ꯂꯦꯞꯄꯝꯃꯤꯗꯨ ꯃꯗꯨꯒꯤ ꯊꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯀꯥꯆꯤꯟꯗ ꯂꯦꯞꯄꯤꯕꯗꯨꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯁꯨꯝꯗꯧꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯆꯞ ꯃꯥꯟꯅꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯁꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯒꯗ꯭ꯔꯥ ꯐꯒꯗꯕ ꯃꯥꯜꯂꯤ ꯁꯦ ꯇꯣꯔꯆꯂꯥꯏꯠꯁꯤꯡꯁꯦ ꯐꯖꯅ ꯄꯥꯏꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯄꯗꯗꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯣ ꯄꯤꯠ ꯄꯤꯠ ꯈꯞꯂꯒ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯄꯨꯠ ꯃꯨꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯁꯨ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯕꯅꯤꯅ ꯄꯨꯝꯃꯝ ꯃꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯀꯔꯤꯅꯣ ꯇꯣꯔꯆꯂꯥꯏꯠꯁꯤꯡꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯨꯠꯈ꯭ꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯤ ꯃꯥꯗ ꯅꯠꯇꯦ ꯔꯥꯃꯦꯁ ꯑꯃꯗꯤ ꯒꯨꯅꯖꯤꯠꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯗꯥꯏꯗ ꯁꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ
ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯣꯡ ꯀꯟꯅ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯈꯣꯏꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯃꯈꯣꯏ ꯇꯥꯁꯤꯟꯅꯗꯨꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯒꯨꯅꯖꯤꯠꯅ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁꯅ "ꯒꯨꯅꯖꯤꯠ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯒꯨꯅꯖꯤꯠꯅ "ꯅꯨꯡꯊꯪꯁꯤꯅ ꯄꯥꯜꯂꯒ ꯃꯔꯥꯏ ꯁꯤꯖꯅꯤ" ꯍꯥꯏꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯠ ꯎꯅꯗꯨꯅ "ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯕꯗꯒꯤ ꯆꯪꯉꯛꯈꯤꯕꯅꯤ, ꯑꯩꯈꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯛꯂꯔꯣꯏ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯈꯣꯏꯔꯝꯕꯒ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯄꯤꯠ 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 ꯈꯞꯂꯒ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯌꯥꯕꯤꯔꯤ꯫ ꯑꯩꯈꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯒꯨꯝꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯍꯧꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯛꯄꯗ ꯒꯨꯅꯖꯤꯠꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯜꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯑꯗꯨꯝꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕ ꯑꯗꯨꯗ ꯒꯨꯅꯖꯤꯠꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯟꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯒꯨꯅꯖꯤꯠ ꯇꯨꯈꯤꯕ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯐꯠ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯒꯨꯅꯖꯤꯠꯅ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯒꯨꯅꯖꯤꯠꯇꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯃꯦꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯣꯛ ꯈꯣꯡꯅ ꯀꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ "ꯍꯩ, ꯌꯥꯔꯦꯁꯦ, ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯊꯪꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯄꯗꯨꯗ ꯒꯨꯅꯖꯤꯠꯇꯤ ꯍꯦꯟꯅ ꯍꯦꯟꯅ ꯀꯤꯕ ꯑꯃꯗꯤ ꯀꯞꯄ ꯍꯦꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯔꯝꯗ꯭ꯔꯕꯁꯨ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯅ ꯊꯣꯛꯄ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯒꯨꯅꯖꯤꯠꯇ "ꯑꯁ ꯌꯥꯔꯦ, ꯇꯣꯛꯑꯣꯁꯦ, ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤ ꯂꯩꯔꯝꯂꯤꯕ?" ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁꯅ "ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯨꯝꯕ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯊꯅꯝꯕ ꯃꯥꯜꯂꯤ, ꯃꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅ ꯀꯔꯤꯅꯣ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯒꯣꯒꯣꯕꯥꯂꯤꯅ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯐꯔꯦꯁꯦ, ꯑꯩꯈꯣꯏꯅꯦ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯀꯨꯝꯈ꯭ꯔꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯄꯥꯟ ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ, ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯌꯨꯝ ꯑꯗꯨꯝ ꯌꯧꯈ꯭ꯔꯁꯤ." ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯈꯤꯅꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯅꯔꯛꯄꯗꯗꯤ ꯊꯧꯔꯤ ꯈꯔ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕꯗꯣ ꯊꯦꯡꯅꯕꯗꯒꯤ ꯊꯧꯔꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯁꯝꯗꯨꯅ ꯀꯨꯝꯈꯤꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤꯅꯣ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯐꯛꯂꯥꯡꯇ ꯃꯃꯥꯏꯌꯣꯟ ꯁꯤꯟꯗꯨꯅ ꯐꯤꯉꯧ ꯁꯦꯠꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯨꯅꯖꯤꯠꯇꯤ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯤ꯫ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯃꯦꯁꯁꯨ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯒꯨꯅꯖꯤꯠꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯡꯅꯥꯎꯗ ꯂꯪꯊꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯉꯥꯏꯈꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯀ ꯇꯥꯈꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯒꯨꯅꯖꯤꯠ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯌꯦꯡꯗ ꯄꯥꯏꯈꯠꯂꯒ ꯂꯩꯔꯤꯕ ꯔꯥꯃꯦꯁ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯁꯥꯌꯦꯡ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯄꯗ ꯒꯨꯅꯖꯤꯠ ꯂꯩꯃꯥꯏꯗ ꯕꯨꯞ ꯂꯥꯎꯅ ꯇꯥꯁꯜꯂꯤ꯫ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯁꯇꯔ ꯑꯗꯨꯗ ꯌꯩꯁꯟꯕꯗꯨꯗ ꯋꯥꯈꯜ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯒꯨꯅꯖꯤꯠ ꯑꯃꯨꯛ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯩꯁꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯀ ꯆꯩꯅꯥ ꯐꯪꯂꯛꯄꯒꯨꯝ ꯅꯥꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ "ꯏꯕꯦꯝꯃꯔꯥ, ꯏꯆꯦꯔꯥ, ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯅꯍꯥꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯖꯔꯤ." ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯆꯨꯝꯃꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯝꯃꯨ." "ꯑꯣ,
ꯀꯔꯤꯅ ꯇꯦꯡ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯏꯕꯦꯝꯃꯕꯨ ꯌꯨꯝꯗ ꯄꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯔꯥꯃꯦꯁꯅ ꯆꯟꯗ꯭ꯔꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕ ꯍꯥ ꯃꯤꯔꯣꯜ ꯉꯥꯡꯗ꯭ꯔꯦ ꯅꯪ ꯑꯩ ꯂꯥꯏꯅ ꯊꯦꯡꯅꯔꯤꯁꯤ ꯃꯤꯔꯣꯜ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯊꯣꯛꯄ ꯇꯧꯅꯤ ꯅꯪ ꯒꯨꯅꯖꯤꯠ ꯃꯈꯣꯏ ꯑꯅꯤ ꯇꯧꯅꯔꯤꯕꯗꯣ ꯚꯥꯞ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯅ ꯀꯅꯥꯗꯅꯣ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯑꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯃꯈꯣꯏꯅ ꯀꯥꯞꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯉꯧꯔꯣꯛ ꯉꯧꯅ ꯃꯁꯝ ꯑꯗꯨꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯔꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯐꯛꯂꯥꯡꯗ ꯇꯥꯗꯦ ꯃꯗꯨ ꯎꯕꯗ ꯒꯨꯅꯖꯤꯠ ꯑꯃꯨꯛꯁꯨ ꯋꯥꯟꯊꯔꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯒꯨꯅꯖꯤꯠꯀꯤ ꯃꯁꯥ ꯁꯥꯒꯜꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯍꯩ ꯋꯥꯟꯊꯔꯛꯀꯅꯨ ꯁꯤꯟꯅꯕ ꯌꯥꯝ ꯋꯥꯏ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯦꯞꯍꯜꯂꯤ ꯒꯨꯅꯖꯤꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯑꯁꯣꯝꯅ ꯇꯞꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯣ ꯍꯧꯖꯤꯛ ꯒꯨꯅꯖꯤꯠꯅ ꯃꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯇꯨꯈꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎ ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯑꯗꯨꯒ ꯎꯄꯨ ꯑꯃꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗ ꯏ ꯈꯔꯁꯨ ꯇꯩꯔꯤꯕꯅꯤ ꯑꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯕꯦꯝꯃ ꯅꯪꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯨꯝꯖꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯕ ꯌꯥꯅꯅꯕ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯐꯪꯍꯟꯕꯤꯌꯨ ꯐꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯏ ꯇꯩꯔꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯄꯣꯠꯂꯣꯏꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯊꯧ ꯅꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯍꯦꯛ ꯎꯍꯧꯗꯦꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯈꯪꯍꯧꯗꯦꯗ ꯉꯥꯡ ꯂꯩꯔꯅꯨ ꯎꯄꯨꯁꯤꯗ ꯏ ꯇꯩꯕ ꯐꯤꯔꯣꯜ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯣ ꯑꯗꯨꯒ ꯁꯅꯥ ꯍꯥꯞꯅꯕ ꯄꯨꯔꯛꯈꯤꯕ ꯈꯥꯎꯗꯣ ꯄꯨꯊꯣꯔꯛꯎꯁꯦ ꯁꯔꯨ ꯑꯣꯏꯅ ꯍꯥꯞꯁꯤ ꯁꯅꯥ ꯁꯔꯨ ꯆꯞ ꯃꯥꯟꯅꯩꯁꯦ ꯂꯥꯎꯁꯦ ꯔꯥꯃꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯒꯨꯅꯖꯤꯠ ꯆꯟꯗ꯭ꯔ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯔꯥꯃꯦꯁꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯀꯔꯤꯅꯣ ꯁꯤ ꯅꯣꯏ ꯇꯧꯍꯧꯔꯣ ꯑꯩ ꯁꯤꯗ ꯎꯄꯨꯁꯤꯗꯒꯤ ꯐꯤ ꯂꯧꯊꯣꯛꯂꯨꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯃꯦꯁꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯔꯥꯡ ꯀꯥꯁꯜꯂꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯏꯍꯟ ꯍꯟꯗ꯭ꯔꯤ ꯏꯃꯣꯠ ꯃꯣꯠꯁꯜꯂꯤ ꯁꯦꯒꯥꯏꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯏꯍꯤꯡ ꯅꯥꯍꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁ ꯉꯛꯏ ꯃꯇꯧ ꯀꯔꯝꯅ ꯏ ꯇꯩꯔꯕ ꯁꯦꯒꯥꯏꯔꯕ ꯐꯤꯁꯤꯡ ꯑꯁꯤ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅꯕꯨ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯞꯆꯤꯟꯕ ꯉꯝꯒꯗ꯭ꯔꯅꯤ ꯑꯁꯣꯝꯅ ꯋꯥꯈꯜ ꯈꯟꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯕꯣꯔꯥ ꯑꯃꯗ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝꯅ ꯍꯥꯞꯆꯤꯜꯂꯛꯄꯗ ꯗꯥꯏꯔꯤ ꯑꯃ ꯊꯦꯡꯅꯔꯤ ꯗꯥꯏꯔꯤ ꯑꯗꯨ ꯎꯔꯨꯕꯗ ꯔꯥꯃꯦꯁꯅ ꯗꯥꯏꯔꯤꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔꯅ ꯐꯖꯅ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯃꯗꯨ ꯄꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯆꯟꯗ꯭ꯔꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯒꯨꯅꯖꯤꯠꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯅ ꯁꯅꯥ ꯄꯥꯝꯃꯤꯕ꯭ꯔꯣ ꯍꯦꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯕ ꯋꯥꯠꯂꯤꯒꯦꯅ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯒꯤꯔꯥ ꯈꯨꯅꯥꯎꯕꯤ ꯑꯃ ꯋꯥꯠꯍꯧꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯦꯛ ꯅꯣꯛꯏ ꯔꯥꯃꯦꯁꯅ ꯌꯥꯔꯦꯁꯦ ꯐꯥꯒꯤ ꯇꯧꯅꯔꯅꯨ ꯆꯠꯄꯗꯤ ꯀꯃꯥꯏꯅ ꯆꯠꯁꯤꯒꯦ ꯃꯈꯥꯗ ꯀꯨꯝꯃꯒ ꯆꯠꯄꯗꯤ ꯒꯣꯒꯣꯕꯥꯂꯤꯒꯤ ꯊꯋꯥꯏ ꯂꯩꯔꯝꯒꯅꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯨꯝꯃꯦ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯒ ꯇꯥꯗꯅ ꯈ꯭ꯋꯥꯡ ꯇꯦꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯗꯁꯥ ꯇꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯈ꯭ꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯊꯔꯛꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯃꯈꯣꯏꯅ ꯅꯝꯂꯤꯕ ꯃꯅꯝ ꯑꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯀꯣꯊꯣꯛꯂꯨꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯝꯅꯤ ꯃꯅꯝ ꯑꯗꯨ ꯅꯝꯂꯛꯄꯗ ꯃꯈꯣꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯝꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯅꯝꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯌꯨm ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨm ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯇꯥꯔꯝꯗꯦ ꯃꯈꯣꯏꯅ ꯈꯜꯂꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯑꯗꯨꯛ ꯀꯟꯅ ꯅꯣꯡ ꯇꯥꯈꯤꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨm ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯃꯗꯤ
ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯁꯅꯥ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯔꯨ ꯐꯪꯏ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯊꯅꯝꯂꯒ ꯒꯨꯅꯖꯤꯠ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯅꯕꯒꯤ ꯆꯪꯈꯤꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯒꯨꯅꯖꯤꯠꯅ ꯑꯩ ꯍꯥꯏꯔꯨꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯐꯔꯦꯁꯦ ꯑꯩꯅ ꯋꯥꯁꯦ ꯍꯧꯗꯣꯛꯂꯨꯕꯅꯤꯅ ꯑꯩꯅ ꯃꯥꯏꯕ ꯀꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯒ ꯂꯩꯔꯝꯃꯨ ꯂꯥꯏꯅꯒ ꯑꯃꯨꯛ ꯆꯦꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯃꯦꯁ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯇꯠꯇꯅ ꯀꯧꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30-3 ꯇꯥꯔꯛꯂꯕꯅꯤ ꯔꯥꯃꯦꯁꯅ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯕꯅꯤ ꯄꯨꯡ 3 ꯇꯥꯔꯛꯂꯕꯗꯤ ꯀꯩꯗꯧꯔꯒꯦ ꯑꯁꯥꯏ ꯐꯥꯎꯕꯗ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯅꯣꯏꯕꯨ ꯅꯣꯏꯒꯤ ꯃꯅꯨꯡ ꯀꯥꯡꯕꯨ ꯍꯥꯏꯕꯗꯨꯔꯅꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯀꯥꯡꯕꯨꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯈꯔ ꯍꯥꯏꯌꯨꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯄꯥꯈꯣꯟ ꯁꯤꯔꯛꯂꯤ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯗꯤ ꯃꯟꯇ꯭ꯔꯗꯤ ꯍꯩꯇ꯭ꯔꯕ ꯑꯗꯨꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯆꯔꯤꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯅꯪꯕꯣ ꯏꯄꯨ ꯑꯩꯒꯤ ꯃꯤꯡꯅ ꯔꯥꯃꯦꯁ ꯀꯧꯖꯩ ꯔꯥꯃꯦꯁ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯀꯝꯗꯧꯕ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯦ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯍꯧꯔꯤꯌꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯒꯤ ꯁꯔꯨꯅꯣꯅꯦ ꯅꯨꯄꯤ ꯑꯃꯒꯤꯅꯤ ꯃꯃꯥꯏꯗꯤ ꯎꯠꯂꯛꯇꯦ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯦ ꯃꯁꯤ ꯀꯥꯔꯛꯇꯅꯅꯦ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯣ ꯀꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯊꯛꯆꯟ ꯆꯥꯁꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯈꯥꯏꯔꯅꯨ ꯆꯠꯂꯣ ꯅꯌꯨꯝ ꯊꯦꯡꯈꯤꯅꯤ ꯁꯤꯔꯒꯅ ꯃꯥꯅ ꯀꯞꯀꯅꯤꯀꯣ ꯆꯪꯈꯤꯗꯣꯏꯅꯦ ꯏꯄꯨ ꯉꯥꯏꯈꯣꯁꯤ ꯏꯄꯨ ꯈꯨꯠꯇꯒ ꯄꯥꯏꯅꯦ ꯃꯁꯦ ꯏꯄꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦꯕ ꯁꯦ ꯑꯥꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯉꯩ ꯂꯩꯍꯧꯔꯤꯕꯅꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯔ ꯂꯩꯍꯧꯏ ꯑꯗꯨꯗꯣ ꯑꯝꯇ ꯄꯣꯂꯣꯏꯕꯤꯌꯨꯕ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯣꯂꯣꯏꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯂꯥꯏꯕꯛꯀ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯍꯥꯏꯌꯦꯕ ꯑꯋꯣꯏꯔꯅꯦ ꯅꯪꯒꯤꯁꯤꯕꯣ ꯍꯣꯏ ꯃꯥꯅꯤ ꯏꯄꯨ ꯐꯔꯦ ꯂꯥꯛꯑꯣ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯝꯂꯕꯗꯤꯕꯣ ꯅꯪ ꯁꯣꯔ ꯁꯠꯀꯗꯕꯅꯤ ꯈꯪꯉꯨꯍꯩ ꯏꯄꯨ ꯁꯣꯔ ꯁꯠꯀꯦꯔꯥ ꯅꯤꯡꯁꯥ ꯁꯠꯀꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯃꯨꯛꯇ ꯂꯥꯎꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯣ ꯔꯥꯃꯦꯁꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯧꯔꯕꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯊꯕꯥꯛ ꯐꯨꯈ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯃꯈꯣꯏꯗ ꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯉꯥꯡꯒ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛꯅ ꯍꯛꯆꯥꯡ ꯑꯗꯨꯇꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯇꯥꯕꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯄꯣꯂꯣꯏꯔꯁꯤ ꯑꯗꯨꯒ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯑꯗꯨꯗꯤ ꯁꯤꯡꯒꯩ ꯈꯔ ꯆꯪꯒꯅꯤ ꯀꯝꯗꯧꯕ ꯑꯗꯨ ꯏꯄꯨ ꯑꯃꯥꯏꯕꯅ ꯈꯔ ꯁꯤꯟꯕꯤꯔꯣ ꯑꯩꯅ ꯁꯤꯜꯂꯁꯤꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯤꯡ ꯈꯔ ꯂꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯪ ꯇꯥꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯪ ꯑꯗꯨꯗ ꯄꯩꯈꯠꯇꯨꯅ ꯃꯩ ꯊꯥꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯈꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯔꯛꯈꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯍꯥꯞꯆꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯕ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯏ ꯍꯩꯁ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯀꯥꯏꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯅꯤ ꯃꯁꯤꯗꯤ ꯄꯣꯂꯣꯏꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯏꯁꯤꯡꯅ ꯇꯧꯔꯒ ꯆꯥꯝꯊꯣꯛꯍꯜꯂꯒꯦ ꯍꯩ ꯅꯈꯣꯏ ꯑꯍꯨꯝꯁꯤꯗ ꯂꯥꯛꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯂꯥꯏ ꯈꯨꯔꯨꯝꯗꯧ ꯋꯥꯠꯂꯤꯕ꯭ꯔꯣ ꯋꯥꯠꯂꯤ ꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯗꯒꯤꯅꯦ ꯑꯩ ꯄꯥꯔꯠꯇ ꯈꯔ ꯂꯧꯔꯨꯒꯦ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯒꯅꯦ ꯃꯐꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯆꯥꯝꯊꯣꯛꯂꯝꯒꯗꯕꯅꯤ ꯃꯀꯨꯝ ꯃꯀꯥꯏꯒ ꯂꯩꯍꯧꯔꯕꯗꯤ ꯑꯃꯨꯛ ꯅꯈꯣꯏꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯃꯌꯨꯝ ꯇꯥꯟꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯇꯤꯜ 3 ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯤ
ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯏꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯤꯗ ꯇꯨꯔꯦꯜ ꯆꯦꯜꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯇꯨꯔꯦꯜ ꯑꯗꯨꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯝꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯡꯕꯅ ꯑꯃꯨꯛꯇꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯝꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯣꯡꯂꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯥꯝꯊꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯂꯂꯣꯟꯕꯤꯁꯤꯡ ꯆꯠꯄ ꯑꯃꯗꯤ ꯃꯤ ꯋꯥꯀꯤꯡ ꯆꯠꯄ ꯍꯧꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯝꯊꯣꯛꯂꯤꯕ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏ ꯅꯈꯣꯏꯅ ꯑꯉꯥꯡꯕ ꯐꯤ ꯑꯃ ꯌꯦꯠꯁꯜꯂꯤ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯇꯥꯡꯂꯕ ꯂꯟ ꯑꯃꯅꯤꯅꯦ ꯑꯗꯣ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯂꯧꯊꯣꯛꯂꯨꯁꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯐꯪꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯩꯅ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏ 3 ꯌꯦꯟꯅꯕ ꯌꯥꯕ꯭ꯔꯣ ꯏꯄꯨ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯨꯟꯅ ꯈꯜꯂꯨ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗꯗꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯑꯉꯥꯡꯕ ꯐꯤꯅ ꯌꯦꯠꯁꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯈꯣꯏꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯔꯤꯕ ꯇꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯅ ꯌꯦꯠꯁꯜꯂꯤꯕꯗꯨꯁꯨ ꯇꯥꯡꯂꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯤ ꯆꯞ ꯃꯥꯟꯅꯅ ꯊꯝꯂꯝꯂꯕꯅꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯜꯂꯛꯂꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯁꯣꯛꯄꯤꯔꯛꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯂꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯁꯔꯨꯛ 2 ꯐꯪꯂꯒ ꯁꯔꯨꯛ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯑꯗꯨ ꯀꯌꯥꯝꯒꯗꯤ ꯐꯪꯒꯗꯕ ꯃꯥꯜꯂꯤ ꯍꯩ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤꯅ ꯐꯪꯒꯗꯧꯔꯤꯕꯗꯣ ꯂꯥꯎ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤꯀꯣ ꯍꯧꯖꯤꯛ ꯂꯣ ꯍꯥꯏꯁꯤꯕꯣ ꯖꯥꯡꯃꯥꯏꯕ ꯍꯣꯏꯅꯦ ꯍꯧꯖꯤꯛꯅꯤꯅꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ 3 ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ 4 ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯉꯥꯛ ꯑꯗꯥꯏꯗ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯋꯥ ꯈꯔ ꯀꯥꯝꯊꯣꯛꯏ ꯑꯗꯨꯗꯨꯒ ꯈꯨꯕꯥꯛ 3 ꯄꯨꯔꯛ ꯈꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ 3ꯗ ꯍꯥꯏ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯀꯗꯥꯏꯗꯅꯣ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯈꯣꯏ 3ꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯗꯤꯐꯦꯟꯁ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯩ ꯀꯔꯤꯝ ꯇꯧꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ 3 ꯄꯔꯞ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯇꯧꯊꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯊꯣꯛꯇꯨꯅ ꯇꯔꯪ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯍꯟꯒꯦ ꯇꯧꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣ ꯌꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯅꯈꯣꯏꯅꯦ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯦꯞꯊꯔꯒ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯉꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯍꯦꯛ ꯎꯈꯤꯕꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯃꯌꯥꯝ ꯑꯗꯨ ꯀꯧꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯃꯤꯍꯨꯟ ꯆꯤꯡꯈꯠꯇꯨꯅ ꯅꯃꯤꯠꯀꯥꯗꯨ ꯉꯔꯧ ꯑꯣꯟꯈꯠꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯅꯁꯤꯀꯣ ꯆꯠꯂꯣ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯕ꯭ꯔꯥ ꯂꯦꯞꯄ꯭ꯔꯥ ꯇꯧꯔꯒ ꯂꯩꯔꯤꯆꯣ ꯍꯣꯏ ꯐꯒꯅꯤ ꯏꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ 3 ꯑꯗꯣ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯋꯣꯏꯕꯃꯛꯀꯤ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯒꯨꯅꯖꯤꯠꯅ ꯔꯥꯃꯦꯁꯀꯤ ꯂꯨꯈꯝꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯏ ꯍꯩ ꯀꯩꯅꯣ ꯌꯦꯡꯒꯅꯨ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯇꯧꯏꯗꯨꯕꯣ ꯁꯤꯅꯤꯡꯉꯕꯨ ꯅꯪ ꯀꯩꯝ ꯌꯦꯡꯉꯨꯅꯨ ꯁꯤꯒꯤꯔ ꯆꯪꯒꯦꯔ ꯃꯥ ꯊꯣꯛꯄ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯑꯩꯉꯣꯟꯗꯒ ꯈꯨꯠꯀ ꯊꯥꯕ ꯁꯥꯔꯗꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯄꯣꯔꯛꯈꯤꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯨꯁꯤꯟꯃꯨꯕ ꯅꯨꯡꯗꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯁꯣꯜꯂꯒ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯕꯝ ꯂꯥꯎꯅ ꯊꯥꯗꯕꯗ ꯅꯨꯡ ꯑꯗꯣ ꯃꯁꯨꯡ 9 ꯊꯣꯛꯅ ꯀꯥꯏꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯀꯟꯈ꯭ꯔꯕ ꯅꯨꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅ ꯊꯥꯕꯗ ꯃꯁꯨꯡ 9 ꯊꯣꯛꯅ ꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯄꯤꯔꯝꯕ ꯄꯥꯏꯗꯨꯅ ꯂꯪꯉꯝꯕ ꯂꯥꯎ ꯈꯣꯡꯂꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇ꯭ꯔꯕ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯀꯣꯛ ꯑꯗꯣ ꯃꯁꯨꯡ 9 ꯊꯣꯛꯅ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ
asomna amaiba aduna murum murum sunbada maktai aduga thawai milel aduna haribadudi taba nati matamasida amaiba aduna hai gobo bali nangdi mangduna leiragadaba sana lupa sing asi aikoina sijinabada kari kaiba lebagi ha na khajut lairi bakta ingna sikna nuai leiruba yarena kari kandabada mafam masida suru suru nei dun leibano aina haribasini yamtuna chalawro ko ai to thabakta ai ro pirak labadi nahak hada mukti na sa puna matum tasalle haraga isai pu manung da hapsilaga chahi kumbi kalen khangna nang bu phumnu thamga dori bani yamtuna halwai jahoro asomna harakpaduta haujikti gobo bali gi thawai aduna mabu ngamba amaiba aman laknabanina mafam madutagi mahak chatlagi aduga jamlaba sina lupa singa do sinabiram lagi khallaba mali gobo bali gi thawai minel aduna amaiba duta amaiba aina ngasidagi chahi kaya gi mamangdagi mafam masida aina singa duna laklibani sina lupa singa sibu huranba makhoi kaya ama lakhri adu makhoi amata ngamkhiri aina laknaraga thakipa ngaktani aduga anganguna wa kaya ama so pham masida changakpadagi aigi sawum phamgodagi ngawra phaina naba amati sibra kaya ama tawkrabani masi punamang mafam masida changaktanabani adubu lallai mapu leiti maramadura aina hananai aigi lan punamak aina siragadabani haiduna aina ngasi phawba ngak sedur leiribani adubu lan singasen aingoda karisu kanaba piri aduna ngasi dagidi amaiba nangi ojaro lanna se mafam sana sijinajaro ai amuk leram blenda hanikhrage ko asomna haram laga gogo bali gi thawai bel ado mangkhri mahana adumna hek mangkhibaga mamli sari toromba yummado pungan ngan thorakhi thunaudagi mangal chingchang rakhi aduma toroppaduta ramesh gunajit amadi chandra makhoi ahumsu punga ngakli asumna torombadagi amaibaduna hai nakhoi ahum amta chango hei adumna harapaduta makhoi ahum yamna harawna changchilakpadati makhoina ngarang ukhiba migi mawong manba angang pina yasanba ado haujikti sna lupa ngaktana pikthana yawraba tarang ama oduna leiramlei madu ubada makhoi ahum di harawbana loiri asumna torombadagi amaibaduna fare haujikti akhoi yenthokdarasi asomna hairakpaduta makhoi barup ahum do yamna harawna hoi haiduna yaraduna yenthoknari ahum thokpagi amana amaiba aduna oiri aduga ahum thokpagi amana makhoi ahumna yenari adu phawpada phana yamna phangli masidagidi amaiba aduna lehoriba mahaki saruk ani do puduna mayum lomda chatlagani haiduna thokri masidagidi makhoi ahum su magi saruk singa do yumda oina yenaru rasi haiduna pulap tasinduna payaklaga thorakhi adusu amamamna paiba ngamdraduna saruk amadu phawba makhoi ahumna sinaduna paiduna thoroklibani adubu amaiba dudi yamna laina mareng banda haigatlaga puduna chatkhi matamadu da makhoi ahumna hainai amaiba si kandi okha kanba jani hei kamaina bu thangli bijano lemhori ba saruk amasi phawra asam lumme madi saruk ani ni puriba adumna murum sodabadu tabada amaiba duna hai nakhoi su aigumna kaning bro oh bajamai ba akhoi kaninge adu warabadi ne se sanal pa singdo aingoda pithoroklo amai boina tambigebo yarani aduni yum jongna ba chakrako asomna haram laga amai ba dodi parapap adumak chatkhri amai ba aduki mahina mahana puri ba do yanghalli bani amaki mapangan kakal hali bani adubu tasingwa makidi makhoi ahumna khangdabagini marup ahum aduki makhoigi mapangal amai ba aduna chupkhrabani makhoi ahumdi khangdabani na ngasi di makhoi chi yamna soli kasulitaba saruk amadu phawba thangba ngamdi haiduna hainaribani amaiba aduna makhoi ahumgi mapangal chuplaga chatkribani haibasidi khangjaba nati asama tawduna makhoi ahum do sinaduna paiduna lakpana gunajitki yum jawrakli masidagidi makhoi ahumna sanalupa singa to yenthoknaruduna chandra amadi ramesu makhoi gi saruk singdu puduna magi mayumda hanakhi asomna matam madu haukhri numit adugi numirangni matamdu pung 10 muk tari ramesh masa do yamlaba sanalupa mayama mamarakta leiba do takungla phang khangti harawbana loiri mahana kari tawsigi haiduna wakhal jajat mayama makhalli karbar kayama su tawgi haiduna khalli asumna tawphom khangna leiringai mahakna diary ama phangakibado khangning ningsing dei masidagidi mahakna diary adu paage haiduna diary ado phaktuna paba hori diary adu da iramlibasi aigi ming chanchan kawi aiha kungang amadagini adubu aigi laibak thibana aina taibang miron tarakpa khara haurakpaga imaga pabungadi achauba laina lachak amada laikhidri aigi mamtonna aibu yamna wana yokpirakhi mamtomdi khara fai aduga ine tondi yamna phatti mahakna aibu pugak charakpa matamda nupa miyoi kharata mamal lawduna yonthoki nupa sing aduna aibu puduna makhoigi maning tamna sanaki sen kaya amasu tanki khangba ngamdraba aigi punsina mafam ado thatoktuna chelakpada atopa lambi amata laikhiri
ꯀꯌꯥꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯥꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤ ꯑꯩꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯕꯨ ꯊꯦꯡꯅꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯦꯝ ꯂꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯣꯔꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯁꯤꯖꯤꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯤꯟꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯄꯤꯖ ꯄꯤꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯣꯠ ꯅꯩꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯑꯁꯦ ꯅꯣꯡꯃꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯗꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯨꯝꯂꯕ ꯃꯆꯤꯟ ꯀꯌꯥꯅ ꯊꯤꯟꯗꯠꯇꯨꯅ ꯑꯩꯕꯨ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯇ꯭ꯔꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯖꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯑꯩꯒꯤ ꯁꯣꯛꯂꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯥꯌꯦꯡꯕꯤꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯗꯥꯏꯔꯤ ꯑꯁꯦ ꯏꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏ ꯇꯩꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯎꯄꯨ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯏꯕ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯥꯏꯔꯤ ꯑꯗꯨꯅ ꯏꯕ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯃꯟ ꯈꯨꯝꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯔꯥꯃꯦꯁ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯄꯁꯨ ꯀꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯃꯦꯁ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯊꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯃꯦꯁ ꯒꯨꯅꯖꯤꯠ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯅꯥꯅꯨꯄꯥꯁꯤꯡ ꯈꯔ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯈꯤ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯔꯥꯃꯦꯁꯅ ꯄꯥꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯥꯕꯨ ꯁꯔꯥꯛ ꯇꯝꯕꯤꯔꯝꯕ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯈꯤ ꯑꯁꯨꯝꯅ ꯂꯥꯛꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯒꯣꯒꯣꯕꯥꯂꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯗ ꯅꯠꯇꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯏ ꯆꯨꯞꯂꯒ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯏ ꯑꯣꯗꯨꯅ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯎꯍꯧꯕꯁꯤꯡꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯅꯤ ꯃꯁꯤꯅꯤ ꯉꯁꯥꯏ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯋꯥꯔꯤ ꯂꯤꯅꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯁꯤꯕ ꯉꯥꯎꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯑꯃꯥꯏꯕꯅ ꯂꯩꯇꯥꯏꯅꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯄꯟꯈꯤꯕꯗꯣ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ